mayambu ahanba maktada kanglele pungori channel gi maikeda gi mayambu amukka hana taram noksari ngasi soi khoina mayam gi damakta ni haidana real horror story ma poduna laksari wari asili thoksarapa matamda soi khiba lankhiba kaya yaurabasu mayamna puksel sauna ngakpi aduga amana channel asi 100k subscribers yogadore aduna 100k subscriber yoba matamda adomadom na mating sauraba mating ama pangbiyo haidana mayam gi mafam daijari pare mayam madudi wari asi hona pathokjarak lage ngasi gi wari thabirak pamisaga sina Rocky ai gaming Rocky kaujai laifam na imphal dagi khara haitharaga laiba khonggang gi lamoina topa jaka amadani ai sipilingai matam dagi hauna inga ngauna dum khaurai haibadi nisha pusa sada bide yamna samna isu dum lairakpani imana basing pakang pharak labak matam asidai kusu koi balang base do kimatik yamna pami tinari ba imana basing asisu koi balang ba yamna pamba samna dum ai kusi loina rakpa imana bangaktani nisha pusa mata sada bida adum loina rakpani nong monumit amani ai soi ga khangna jaribu nupi duka wari watai asum sana lakpada inga thagi nongsu su awraklabani nongju thagi matam aduda imana basingai ga puluraba matungda yum dhalakpani asumna yum dhalakpa matam aduda ai ko gi yum paringa se manga thokna lai haibadi paringa mada yum manga thokna laibani aduna ai ko gi yum asina hum subatai kakate ba haidana makoi gi yum asina ahanba konthong changlakpa gi yum aduni maduda kakate bado mai semlam libani haidana mahak sudum tawrami maduda kakate badaina sum hanglammi kaka hoi gi mai sa yamba matamda dum yadi kamai tawrino sibo khangdre dei bungo Rocky ayamba matamda khoi gi mai ase sungya yadi pana sulum na ba haidana dum yalabani sungya yadi kaka na mai nung kai no khara sembagi su haibagi su khara makhadi pharibani do madu su pharibani adubu mai se kali gino khangdi sungya yadi adu kaka nungju thagi matam na go sili kaka na mai semli bani haidana tawribado yaragadi madu khara makhadi potha bana phagadra khali mai semba se potha ragadi nungju thagi matam oire haidana mai di adu mulaga laiga dori bungo yaroi dori bani ne adu susumi kaka ado phare kaka ai changokhige haidana ise du maksangi kaka ti badi mai semli bani haidana mahak suwa mapairaga semawi ai su prabadu maksang ai numitu madi kasu thodokna wakhalda khandabida adumak pothari asumna hingi matam maduda kakate boy ki hek mamang thangba sarugadomda aikogi yum pare ngasi gi thokphamda leijiba electric post adugi makhongda mai khrak lawn hekta khapugumna makhol khra ta bahorkli maduda isu karino haidana mai khapa yawra brahaduna wakhalda khali aduga kanagumba mana wasang ama pairaga pop lawn hekta kanbugumna wayara duda pop lawn kanbugumna makhol khra sutarakpane tarakliba makhol sing aduda ise karino haidana wakhal sungi haktang khalli maduda kakate bana hingi matam masida wa puthokuna mai semlibra aduna muksu khalami hingi matam masida matam hasu isa sadana kakate bana mai semliba sala haipetang thona wasi hangtoklaga yengsira thona hangtoklaga yengbasu uroi adu irakadi mangkolda haipetang thoklaga yengluke matam masi su pangtheng thengba maktina tripung tara mathoi makhai khara henbada ngairi haidana isi wakhalda khalli aduga mapal gi thong ado hangtoklaga isi mangkolda prap thoga kakate ba laibara haidana isi haipetang cheptharaga yengubani adubu kanagumba misagama sayema pairaga mathak thangba sarukodom da lam dana wayara dugi mapada sayema thamdana sayadu leng dana tawbagumdana ina uba horakle tawri bamo motoksing aduda karino kakate boy rabra haidana isi khara khajik changsilaga yengge haidana tawrubani ani subada lairiba yum aduda khara khajik changsilaga isi yengle kakate ba haidana khara tapna kawi ahingi matamda hauna kobusu phajadabanina kakate ba haidana kaudana sangbada aisi karigumba nungjina mada khudi thidona aisi tu silore haugalakpada hojik ni haktangi mamangda lairamba misagado amuk lairamdre kadaida sakra gyadana aisi laidana yingli adubu kanagumba mata ubati phangkhidre kainoda kakate ba natra hoji waida lairambada aduga kakate ba kadai waida sakra jan haidana aisi wakhal khallaga adum tumina lai sidi mata manina ai khara thuna sanghoraki haidana aise prap sangi haidana hek tawba matamda kanagumba misaka mana muksu wayarda thiengbagi mokhola se muktarakle
ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ, ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯨ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯀꯀꯥ ꯇꯦꯕ ꯍꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯋꯥꯌꯥꯔ ꯑꯁꯤ ꯊꯦꯡꯉꯒ ꯑꯗꯨꯃꯛ ꯁꯥꯟꯅꯕꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯑꯗꯨꯃꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯗꯕꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯆꯔꯥꯡꯅꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯄꯪꯈꯣꯡꯗ ꯈꯣꯡꯅꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯂꯣꯏ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯅꯕ ꯃꯇꯝꯅꯤ, ꯀꯗꯥꯏꯗꯒꯤ ꯑꯍꯤꯡꯗ ꯊꯣꯛꯂꯒ ꯃꯩ ꯑꯃꯨꯛ ꯁꯦꯝꯃꯒ ꯁꯥꯟꯅꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯃꯥ, ꯀꯀꯥ ꯇꯦꯕꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯑꯒ ꯃꯩ ꯁꯦꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯔꯤ꯫ ꯍꯥꯏ, ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯀꯩꯁꯨꯝꯇ ꯑꯣꯏꯔꯝꯃꯣꯏ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯜꯗ ꯊꯣꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯇꯦꯕꯁꯦ ꯊꯣꯛꯂꯛꯑꯒ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯀꯀꯥ ꯇꯦꯕꯗ ꯑꯩꯅ, ꯀꯀꯥ, ꯉꯔꯥꯡ ꯑꯍꯤꯡꯁꯤꯃꯗꯤ ꯀꯀꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯗꯕ꯭ꯔꯥ? ꯀꯀꯥ ꯇꯦꯕꯅ ꯇꯧꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯩ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯀꯥ ꯇꯦꯕꯗ ꯑꯩꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯇꯦꯕꯅ, ꯔꯣꯀꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯒꯤ ꯅꯁꯥꯗꯨꯕꯨ? ꯉꯔꯥꯡꯗꯤ ꯃꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦꯅ, ꯉꯔꯥꯡ ꯑꯩꯗꯤ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯨ? ꯀꯀꯥ ꯇꯦꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯀꯀꯥ ꯇꯦꯕꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ꯫ ꯀꯀꯥ ꯇꯦꯕꯁꯨ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯁꯥꯗ ꯏꯉꯛ-ꯉꯛꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯈꯔ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯤꯛꯅꯤꯛ ꯆꯠꯂꯨꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯣꯡꯁꯨ ꯑꯃꯠꯇ ꯆꯨꯗꯦ, ꯑꯗꯨꯒ ꯅꯣꯡ ꯑꯁꯤꯁꯨ ꯆꯨꯗꯕꯒ ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯕꯗꯤ ꯑꯣꯏꯗꯦ, ꯈꯔꯗꯤ ꯃꯪꯂꯤ ꯇꯧꯏ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯁꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ, ꯂꯩꯔꯛ ꯆꯪꯐꯝ ꯂꯝꯕꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯑꯩꯁꯨ ꯏꯊꯟꯗ ꯑꯗꯨꯃꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯀꯀꯥ ꯇꯦꯕꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯝꯕꯜꯂꯩ ꯄꯔꯦꯡ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯍꯦꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯀꯥ ꯇꯦꯕꯅ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ꯫ ꯀꯀꯥ ꯇꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯠ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗ ꯀꯀꯥ ꯇꯦꯕꯅ ꯅꯪ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯈꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯀꯥ ꯇꯦꯕ ꯁꯤꯗꯩꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯒ ꯑꯗꯨꯒ ꯀꯀꯥ ꯇꯦꯕꯅ ꯃꯇꯧ ꯀꯔꯝꯅ ꯀꯧꯔꯛꯏꯕꯅꯣ ꯍꯥꯏꯗꯅ ꯀꯀꯥ ꯇꯦꯕꯗ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯀꯥ ꯇꯦꯕꯅ ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯁꯤꯡ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ꯫ ꯍꯩ ꯔꯣꯀꯤ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ? ꯀꯀꯥ ꯇꯦꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯀꯀꯥ ꯇꯦꯕ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯇꯦꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯎꯈꯤꯕꯗꯣ ꯀꯀꯥ ꯇꯦꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀꯀꯥ ꯇꯦꯕꯁꯤ ꯑꯁꯣꯝꯗꯒꯤ ꯍꯜꯂꯛꯏꯕꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯖꯥꯠ ꯈꯜꯂꯝꯃꯤ꯫ ꯀꯀꯥ ꯇꯦꯕꯅ ꯋꯥꯔꯤ ꯁꯥꯗꯅ ꯏꯕꯥꯅꯤꯁꯤ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯀꯥ ꯇꯦꯕꯒꯤ ꯃꯁꯥꯁꯦ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯑꯗꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯀꯀꯥ ꯇꯦꯕꯅ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯩꯗꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯁꯥꯁꯤ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯕꯅꯤ꯫ ꯌꯨꯝꯗ ꯆꯪꯂꯛꯑꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏ, ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯩꯅꯣ ꯈꯔ ꯈꯪꯈꯤꯅꯕ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯀꯣ꯫ ꯃꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯨꯗ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯀꯩꯅꯣ ꯈꯔ ꯅꯃꯤꯠꯇ ꯄꯪꯎꯗ ꯎꯔꯒ ꯀꯩꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯏꯃꯥ, ꯊꯛꯄ ꯊꯛꯇꯕ, ꯆꯥꯕ ꯆꯥꯗꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯅ ꯎꯈꯤꯕꯗꯨ ꯇꯁꯦꯡꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯏꯃꯥ꯫ ꯏꯃꯥꯅ, ꯍꯥꯏ ꯌꯥꯔꯦ, ꯅꯪꯒꯤ ꯃꯤꯠꯇ ꯀꯩꯅꯣ ꯈꯔ ꯎꯏ ꯍꯥꯏꯕꯗꯣ ꯃꯗꯣ ꯅꯪꯒꯤ ꯃꯤꯠꯇ ꯇꯁꯦꯡꯅ ꯎꯕ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯎꯐꯝ ꯊꯣꯛꯏꯅ, ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯏꯃꯥ, ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯅꯤ, ꯏꯃꯥ ꯍꯣꯏꯁꯨ ꯑꯍꯜꯗꯤ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯎꯒꯟꯕ ꯎꯒꯟꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯃꯤꯔꯣ?
Imana kay keno khara thaksin jasilaka uramgani haiduna karino haibanida asumna ima gai ga wari watai sana dana lairingai matamda baba so muk prap sanglai maduda baba na muhang lai hai namana sana sanariba wari du bukari wari no ha kari wari no haibanida imana suna sanu pasi kai keno khara ui haidana pauk tammi maduda baba na soingonda hanglakpada aina suki ba wari mayam singada loina tammi maduda baba na hairaklami ai su ahing da he mikap thoi ahing da mapal thokpada te boy gi makhoi gi sida lairiba electric da mai puri bo yara se adum tattana yada bane masigi makhong asida kana gumba misaga madum lepaga leiba gumdana ai su ui ado nong mata idi kana no haibtana amata su yeng silude baba gi wafam asida inasu baba aidi kakate basi lai giting gi ama masanaribra natraga karino ai gyaminga mata tadre mit asida kai keno khara pang udu uraga leire babana madu madi ka shu thoidok pa mata sanara moida mita ubaduna makhalama romda madu ui haiba yai adubu ma lai giting gi matang da kai keno khara tawramgani haibadu madi pa di thajade asumna numitumadi haukre nonga laklaba matamda numitumadi nongsu yamna tabaga kakate boygi yumgi maidu yamna nungaitre hadana kakate bana maidu yamna kana semlammi maduda ainasu onthona su yamna semkreda semba yaba semli aduga yaba kawba laiti laime nama kawraga phajana semgadabadusu mai lona kotlibani hadana hekta tawi prepesu oirabani hanagi postpaid oidrabanina thok kawraga semanba yabaduda mai huralaga kotpanina kiriba oire male haidana isu wakhalda khalli ngai haktangi matungda kakati bagi masada wayara du tatlaga pop taraklaga masada thengdana masado khapsung sungduna kakati badu mai yamna singli hadana indom saduna yamna kana lawrakli mai singli hadana yamna kana lawrakpaduda aisu kadauba yawragi hadana haipetang phukhogalaga mangolda tholaga yengloi nongsu makup taribani ngasai makaidagi kakati bana pairi basaiduna pop launa yaiba matam maduda wayara do mahaki screw dagi nan thoraklaga taraga mathakta pulap tasilakpa oirabajani maduda kakate bagi masada tasilakpaduda kakate bagi thawai do mangkhibani aikhoi mayam asi su prap changsilaga kaidaurage haidana yenglubada kakate bagi masada pungka karaga makhoi khara karaga mamai mamit adusu karaga leirami khudak aduda kakate ba aikhoi mayam thadoktuna sakhi indom chasu yamna kapi wan thalaknai asumna ngihaktangi matungda laikagi mioisin asiba aksang asi asumna thambadi yaroi mangolda pusilaga thamsiadana mangolda pusilaga thamle kakati bagi asiba aksang asi yengna idea duki matik yamna kire tasena hairabada asumna tawrakani haiba sai dino mata thajarudabani adubu karigumba khara sakinadi phangle haidana aina sumamang thaki matamda khara makhidi khangkhrabani kakati basi sirabani na hingi matam simadi kana no khara lektaba yaroi haidana laikagi halaman sing airakhi maduda isu lekpa yaw haidana laikagi halaman hairakhi kakati bagi masimanau soni khaktani makhada manau nupa amaga kakati bagi manau nupa kakato mbadudi ada laikibani mahaksu lai aduga laikagi pakhang masa kharaga tawraga le asi haidana hainari ahalamani su yaholle aisu yawri numidangi matam maduda jar sanana bahadana makhodi jar sanai indom sa kakati bagi nupidudi aduki matik yamna kapi kakati ba kauraga kakati bagi asi baksang sisumang goldak phakna khanjelaga dumak thammi masa pumba ka thekhrabani yengbada yamna ki khrabani asumna jar sanariba mayam sing adu yengna ise phakta nga tharaga tumgi khalami adu boyna hiptharabadi sana phamse keno ma itau tawrani yara roi hadana ukhokten adu dai singaraga dumak lairami asumna ukhong adu dai na nga duna lairingai matamda kakati bagi song sada manba ma mangha sida mamai mamit pungka ka ba makhe lairami lepaga churita phamasida lairami tawraiba mo matau sing adu dai gi sa se kibana yadri khanglaw lawi maduda khanglaw lawba mo matau sing adu da kaidawra gyadana makoina mo hanglai maduda isu wari sing adu mata tamdre ai mangha da kenom itau tawri ai tumage gyan tana phajana ai hipthara gyadana imanaba sing adu dai na hairami makoina su hiplo haidana hairakhi ngai haktangi matungda makoi su hiptharakle pung adu saurakpa baro makhai khara helabani ai khoi su kankhala sauba ma khalaga du maktummi ngai haktangi matungda imanaba ma
ꯑꯩꯒꯤ ꯅꯥꯀꯜꯗ ꯇꯨꯝꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯉꯣꯟꯗ ꯈꯨꯅꯤꯡꯗ ꯀꯛ ꯋꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯇꯞꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ "ꯀꯩꯅꯣ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯤꯟꯊꯛ ꯑꯁꯤꯗꯒꯤ ꯒꯤꯠ ꯂꯥꯎ ꯍꯦꯛꯇ ꯅꯝꯃꯒ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ?" ꯑꯩꯗꯤ ꯇꯥꯗꯦ ꯍꯥꯏꯗꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯖꯤꯔ ꯖꯤꯔ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ꯫ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯉꯨꯁꯤꯔꯥ? ꯍꯦꯔꯥ ꯃꯊꯣꯡ ꯆꯥꯗꯕ ꯅꯪꯁꯨ ꯑꯁ꯭ꯋꯥꯏꯁꯤꯗ ꯊꯣꯛꯑꯒ ꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯔꯒ ꯑꯃꯨꯛ ꯁꯦꯔꯥꯟꯅꯅ ꯎꯔꯕꯗꯤ ꯀꯀꯥ ꯇꯦꯕꯗꯣ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯒꯤ ꯄꯣꯁ ꯃꯈꯣꯡ ꯑꯁꯤꯗ ꯑꯗꯨꯝ ꯎꯈ꯭ꯔꯕꯅꯤ ꯑꯩꯅ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯚꯥꯞ ꯑꯃꯠꯇ ꯇꯥꯖꯗꯗꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯃꯥꯗꯤ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯈꯨꯗꯝ ꯆꯥꯡꯌꯦꯡꯒ ꯂꯣꯏꯅꯅ ꯇꯥꯛꯇꯤ ꯇꯥꯛꯂꯕ ꯑꯣꯏꯔꯦ꯫ ꯇꯥꯕꯅꯤ ꯚꯥꯏ, ꯑꯗꯣ ꯕꯕꯥꯒ ꯏꯃꯥꯒꯗ ꯇꯝꯕꯗ ꯕꯕꯥꯁꯨ ꯈꯔ ꯎꯏ ꯍꯥꯏ, ꯏꯃꯥꯗꯤ ꯄꯥꯛꯅ ꯊꯥꯖꯗꯦ꯫ ꯊꯦꯡꯅꯗꯕꯅꯔ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯦꯟ ꯆꯣꯡꯗꯅ ꯅꯩꯍꯩꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯏꯃꯥꯟꯅꯕꯗꯨꯗ ꯈꯨꯅꯤꯡꯗ ꯀꯛ ꯋꯥꯏꯔꯒ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯪꯂꯝꯃꯤ, "ꯚꯥꯏ, ꯌꯦꯅꯈꯥ ꯃꯅꯨꯡ ꯁꯤꯒꯤ ꯅꯥꯀꯜ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ?" ꯏꯃꯥꯟꯅꯕꯗꯨꯁꯨ ꯇꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯇꯜꯂꯦꯗ ꯚꯥꯏ꯫ ꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯌꯨꯝꯊꯪꯅꯕ, ꯍꯣꯏ ꯌꯨꯝ ꯑꯃꯕꯨꯗꯤ ꯀꯥꯜꯂꯒꯕꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕꯕꯨ ꯌꯨꯝꯊꯪꯅꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯂꯩꯅꯔꯦ꯫ ꯄꯣꯁ ꯃꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯗꯅ, ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯗꯅ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯤ ꯇꯥꯔꯛꯄꯅꯤ꯫ ꯖꯥꯠꯀꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯛꯂꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯩ ꯄꯥꯏꯔꯒ ꯃꯨꯁꯤꯟ ꯃꯈꯩ ꯄꯣꯁ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯚꯥꯏ ꯍꯥꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯏꯃꯥꯟꯅꯕꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯅ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ "ꯑꯁ ꯌꯥꯔꯦꯗ, ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯈꯥꯏꯔꯒ ꯁꯥꯟꯅꯔꯤꯕ꯭ꯔꯣ?" "ꯍꯩ, ꯈꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯇꯁꯦꯡꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯏꯃꯥꯟꯅꯕꯗꯨꯅ ꯊꯥꯖꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ "ꯚꯥꯏ, ꯑꯁꯦꯡꯕꯅꯤ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯂꯤꯕꯅꯤ" ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯃꯥꯟꯅꯕꯗꯨꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯀꯥ ꯇꯦꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯂꯦꯡꯕꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯤ ꯇꯨꯃꯤꯟꯅ ꯌꯦꯡꯅꯩ꯫ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯒ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯄꯒꯨꯝꯅ ꯃꯈꯣꯜꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯗ ꯑꯣꯏꯅ ꯒ꯭ꯌꯥꯟ ताना ꯇꯨꯝꯖꯔꯝꯃꯁꯨ ꯈꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯃꯁꯤꯗꯩꯁꯤꯗ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ "ꯍꯦꯔꯥ ꯅꯪꯁꯨ ꯌꯨꯝꯊꯪꯅꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯒ ꯃꯇꯦꯡ ꯀꯩꯅꯣ ꯈꯔ ꯄꯥꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨ ꯀꯩꯒꯤꯅꯣ? ꯍꯥꯏ, ꯄꯥꯡꯗꯕꯗꯤ ꯅꯠꯇꯦ, ꯄꯥꯡꯉꯤꯁꯤꯗꯤ꯫ ꯑꯗꯣ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯇꯨꯝꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯤ." ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯇꯨꯝꯂꯤꯕ ꯑꯍꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯁꯤꯜꯗꯁꯨ ꯇꯦꯕ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯀꯀꯥꯗꯣ ꯍꯧꯗꯣꯛꯂꯦ꯫ ꯀꯀꯥꯗꯣ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯀꯀꯥ ꯇꯦꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ, ꯍꯥꯏꯕꯗꯤ ꯄꯣꯁ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯨꯝꯅ ꯃꯨꯁꯤꯟ ꯃꯨꯅ ꯑꯩꯈꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯪꯑꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯀꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯗ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯍꯩ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯥꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯀꯥ ꯇꯦꯕ ꯂꯩꯇꯕ ꯀꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯅꯒ ꯑꯣꯏꯕꯒ ꯈꯖꯤꯛꯇꯤ ꯀꯤꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯌꯥꯝꯗꯤ ꯑꯃꯠꯇ ꯈꯪꯗꯕꯅ ꯑꯩꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯍꯧꯒꯠꯅꯔꯛꯂꯕ ꯀꯥꯟꯗ ꯂꯣꯏꯅ ꯁꯥꯔꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ,
ꯑꯍꯤꯡ ꯇꯨꯝꯕꯁꯦ ꯈꯔꯗꯤ ꯐꯔꯛ ꯇꯥꯒꯗꯕꯗꯤ ꯃꯥꯜꯂꯤ ꯇꯨꯝꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯂꯦꯛꯄ ꯂꯥꯛꯑꯒꯨꯝꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯌꯥꯝꯕ ꯑꯃ ꯌꯥꯎꯏ ꯏꯌꯥꯝꯕꯁꯤ ꯆꯨꯔꯨꯞꯁꯨ ꯈꯔ ꯊꯛꯀꯜꯂꯤ ꯃꯗꯨꯗ ꯏꯌꯥꯝꯕꯗ ꯑꯩꯅ ꯆꯨꯔꯨꯞ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯌꯥꯝꯕꯗꯨꯅ ꯀꯩꯅꯣ ꯔꯣꯀꯤ ꯅꯪꯁꯨ ꯆꯨꯔꯨꯞ ꯊꯛꯑꯕꯣ ꯆꯨꯔꯨꯞ ꯊꯛꯑꯒꯗꯤ ꯑꯗꯨ ꯅꯍꯥ ꯑꯣꯏꯅ ꯆꯨꯔꯨꯞ ꯊꯛꯄ꯭ꯔꯣ ꯃꯗꯨꯗ ꯑꯩꯅ ꯏꯌꯥꯝꯕꯗ ꯅꯠꯇꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯛꯄꯗ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯤ ꯆꯨꯔꯨꯞꯇꯨ ꯊꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕꯗꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯧꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯃꯪ ꯍꯥꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯈꯤꯕꯁꯨ ꯌꯥꯏ ꯏꯌꯥꯝꯕꯅ ꯑꯃꯨꯛꯇꯪ ꯆꯨꯔꯨꯞ ꯊꯛꯑꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯃꯩꯈꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯩ ꯑꯁꯦꯡꯕꯗꯨ ꯎꯔꯕꯗꯤ ꯐꯒꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯌꯥꯝꯕꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯩꯈꯦꯛ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯦ ꯆꯨꯔꯨꯞꯁꯨ ꯄꯨꯔꯛꯇꯦ ꯍꯥꯏꯗꯅ ꯏꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯃꯩꯅꯒ ꯃꯩ ꯃꯝꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯇꯦꯛ ꯇꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯀꯤꯕꯗꯤ ꯃꯥꯟꯗꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯃꯩ ꯀꯥꯞꯄꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯐꯣꯟ ꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯐꯣꯟ ꯃꯩ ꯀꯥꯞꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯩ ꯇꯦꯕꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗ ꯁꯥꯟꯅꯔꯛꯀꯅꯨ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯁꯪꯂꯤꯕꯅꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯩ ꯊꯥꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯇꯧꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯄꯣꯁ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯤꯡꯕꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯌꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯩ ꯋꯥꯌꯔ ꯑꯗꯨ ꯐꯨꯗꯅ ꯂꯦꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯀꯀꯥ ꯇꯦꯕꯒꯤ ꯊꯋꯥꯏꯅ ꯌꯥꯝꯅ ꯆꯞ ꯆꯥꯅ ꯍꯦꯛ ꯇꯝꯅꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯈꯜꯂꯒ ꯄꯣꯁ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯏ ꯑꯁꯤ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯤꯔꯁꯨ ꯀꯤꯗꯕ ꯁꯥꯔꯒ ꯐꯥꯊꯅꯔꯕ ꯃꯇꯨꯡꯗ ꯃꯩ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯐꯣꯟꯒꯤ ꯃꯩꯗꯨ ꯍꯦꯛ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯅꯈꯣꯏ ꯀꯤꯒꯅꯨ ꯅꯈꯣꯏ ꯀꯤꯔꯕꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯀꯤꯗꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯣꯁ ꯃꯈꯣꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯈꯖꯤꯛ ꯃꯔꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯅꯧꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯤꯕꯅ ꯑꯩꯗꯤ ꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯈꯥꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯩ ꯔꯣꯀꯤ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯂꯒ ꯌꯦꯡꯒꯗꯕꯅꯤ ꯅꯪ ꯑꯗꯨ ꯌꯥꯝꯅ ꯀꯤꯕ꯭ꯔꯣ ꯁꯦ ꯂꯥꯎꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯞ ꯌꯦꯡꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯍꯧꯗꯣꯛꯇꯕꯤꯗ ꯑꯩꯈꯣই ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯈꯨꯖꯦꯡ ꯁꯝꯅꯔꯒ ꯄ꯭ꯔꯞ ꯆꯠꯂꯤ ꯑꯗꯨꯒꯗꯤ ꯄꯣꯁ ꯃꯈꯣꯡꯗꯣ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ ꯖꯥꯠꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯍꯥꯏꯔꯝꯃꯤ ꯃꯪꯒꯣꯜꯗ ꯍꯦꯛ ꯆꯪꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯟꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯇꯨꯝ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯪꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯣꯏꯕꯁꯤꯗ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯁꯨ ꯃꯁꯤꯗꯤ ꯕꯦꯔꯥꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯅꯍꯥ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯁꯪꯕ ꯂꯥꯛꯄꯗ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯀꯗꯧꯔꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯄꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯅꯔꯨꯕꯖꯥꯠꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯑꯒ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯨꯝꯅꯔꯨꯗꯕꯅ ꯏꯁꯥꯁꯤ ꯏꯄꯠ ꯄꯠꯂꯤ ꯉꯥꯏꯍꯥꯛꯇꯪ ꯁꯦꯕꯥ ꯌꯥꯎꯔꯨꯔꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯁꯦꯕꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯪ ꯀꯨꯝꯂꯨꯏ ꯑꯗꯨꯒ ꯀꯥꯔꯒ ꯑꯩꯁꯤ ꯕꯣꯝ ꯇꯨꯕ ꯃꯈꯩ ꯄꯣꯊꯥꯔꯝꯃꯤ ꯀꯀꯥ ꯇꯦꯕꯗ ꯑꯩꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯃꯪꯗ ꯂꯥꯛꯑꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯥꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ
mahaki tawrakliba mawng matawsing aduda aigi isase kangprek kanglaga mikap thorakpani. Mikap thorakpada imana kaidawrage haidana hanglai. Imasu sak sarura siadana aibu hokdokpa sanglakpani. Asumna sak saba sangli wari watai sing adu tamdana isu adu maksai. Maduda imaga babagana hairaki. Ningamda sikiba thawai nina tawriba zatnida. Sahi matam suwali sigadaba sahi lamdang asi. Ason thona su phibam sadana hek sikreda mai single haidana. Masa phibam ikai kaida boirabadi khara su phagadaba. Mai single haidana masa tangkhai ma ka thikle. Aduga tangkhai mana ka su itau tawdana. Son thona su nungai kidreda. Te basi mi da su kaya kaijadaba nupani. Nungaiti. On thona nungaiti. Masa nupa amaga nupi amaga mahakin masa ani siga mahakin nupi siga kari simpham tawraga paisa talaga nupi sina paisa angang ani se thakadoribano haidana babana yamna warami masigi matungda kakatebagi soraki baton tawba aikhoi si chalami kakatebagi soraki baton tawduda nongma numit amadi aisu thengna khara hanjilakpani imanaba amaga gari masada tawraga salubani imanabagi gari masada satpani aduga imanabagi gari masadudi mahak sumayumda dumak hanjilaure matam aduda aikhoi su pung 3 makhai khara helaklabani halakpado matam adu yamna thengli soraki baton tawbanina thengna mida baton tawba yaroi haidana aikhoi se phanangana satpani adubu numitumundi numita sangkibana hankre halakpada thengli yumdaina sangsilakpada thongal mapaduda isi sengang dana lakpani kakate boygi makhogi mangol amadi sumangdasu laikagi miyoi kaya marom ama jwar sanaduna lairibani maduda isu wakhalda mata khandana dumak lai sengang-dana ngihaktangi matungda thongal yoromdagi mata maduda aigi sasida kanagumba misak amana khangin ilakpagumna isase khangcha chali mamangda maduda karino hadana isitung laithoktuna jinglui adubu kanagumba mata leiramde asuna tawreiba mayam pumnamak sing asida isu isase gyamenga mata tadre makha tana isedu maksali sana isading angdre aduga kakate bagi laikidaba mahak na may singkiba zaga atom do hek yausilaklaba kanda kanagumba misaga manay sada pop law na tharakpagumda na isada phawrakpani karino hadana isitung laithoktu na haipetang jinglubada kakate bagi asibaksang mahaki saktam nophet tawraga mamay nakal na mamakaraga lairami madugi mawng mataw sing adu urubada hanadagi khara naga kina lakpaga yamna kana lauraga isi wakhal manglaga dumak takre gyan tarakpa matamda ima hoina isi senaduna lairami kai uki haidana ingonda hanglai maduda isu ukiba mayam sing adu loina tamli kakate badu aina uirai kakate bagi phiba madu yamna phibam sadre yamna kijare haidana ima hoida pauk tami maduda ima ka babaga na maiba ma kauraga lai phajana khuram thoklaba matungda kaisu tawroi sora loidri phawbadi nang yumdagi mapal thoranu haidana maibaduna soiraklami asumna kakate bagi sora da simatik sana phajana pangthoktuna loisingkhre sora loiraba phawbada laikagi miyosingna kakate basi makhugi thongkal mapa asida sathok sasin adum tawi haidana laikagi miyosing adum makhainai masigi sumathakta makhugi mamang thangba sarugadom da lairiba sambalai marum aduda ahing thengna halakpa miyosingda kanagumba misaga mana tung thangba sarugadom da inarakpagumba aduga muksu post makhongda kanagumba misaga malepaga laibagumba saisang ama pairaga asigumba thokdoksing ase heta mathang thokpa horakpani laikagi miyosingna sulai giting yamutang khuram thoklo natradi bharak ama tarani hadana kakati bagi manaw nupa da hairami kakati bagi manaw nupa na suyana ba kaikeno khara tawbirage haidana kakati bagi manaw nupa na suiraklami kakati bagi nupi indom sana sulai giting yamama khuram thokla siadana makhu sulai giting yamna kana khurami kakati bana hana lairamba mahana tumna sanaramba yumadu sulaibada haidi imung manungdo laibada khara khajik sunungaiti ahing tumbada kanagumba misaga madum thamang asida lepaga laibagumdana wakhalda khali haidana indom sana supaw tami asumna lai giting gi phajana khuram thoklaba matungda makha tana kaisu thoidokpa mata tawrakhidre kakati bana mahakna yamna pamna painaramba mai sembagi seidusu lairami makogi yana khada phajana ngasilaga thamnamba seido mai thadokle mutup thokna kakthalaga masigi matungdagi kaisu thoidokpa mata tawrakhidre aikhuisu thabak chathok chasin tawbada nungaina dumak chatli wariya se matang asida loisenjare wariya se nungai pirabadi like amadi subscribe share to biro mohai dunai jari aduga mana
ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫